mayamgi nungainabagidamak leijariba Makhal Mathel Manipur channelna mayambu ikoknona khoiromjari ngasisu mayamgi nungainabagidamak Asengba thokhiba wari khara puduna lakchari marupsing cylinder man gi original amasung mari leinaba information khara pijari marupsing cylinder man gi ihan hanba photo asi 2009 da uba phangki madudi Eric Nixon koba Photoshop artist amana normal photo amabu karigumba awful website from gidamak edit tawki matam aduda Photoshop ki oiba competition ama silami matudi competition aduda artist khudimakna paranormal oiba photo sembagi competition amani Eric competition aduda saruk jarami Ericna nupa amagi normal photo amabu kapki aduga Photoshop ki matengna nupa adugi phibam mato yamna wanghalami hek jengbada akiba phauki Ericna Photoshop tawriba photo ado original photo yamna malami mastigi mi khara amadi cylinder man asi asengbani haina longnaba phawba yawnari masidagi cylinder man gi fraction story asi internet ta yamna pakthok chawthokki cylinder man gi fraction story asi yamna pakthok chawthok lambagi yamna chawrpa creepy pastani marupsing cylinder man asi masa parap tawi yamna wangi masidagi cylinder man haina maming thonki internet ta miyoi ayambanadi cylinder man asi asengbani haina longadi adubu 2014 da karigumba thoktok ama thoki masidagi miyoi khara amadi cylinder man asi tasengnamak asengbani haina longnarakhi thoktok adu 31 May 2014 da sahi 32 surba haibati Morgan Geyser amadi Anissa Ware kopa nupi masa anina makoi anigi friend Python lantar kopa nupi masa amabu 19 time lak thangnana attack tawki makoi anina hide and seek hanasi haiduna Python bu jungle amada puduna laklami masidagi makoi ani punduna Python da attack torami masidagi police na makoi ani bu pharami maruda makoi anina hairabadi makoi anina tawriba thabak punamak asi cylinder mena penabagidamakta tawkhibani hairi aduga somdana Python bu kannabagidamakta doctor na leptana pung taruk muk surgery tawki arudagi Python du yamna phajana ningthina anaba yawdana sor honba yanabagidamakta hapta kharamuk hospital da laikhi masidagi Morgan amati Anissa makoi ani du angang yamna oibana maram moiraga jail gi mahutta mental asylum da thamki thokdok asi thokraba matungdagidi miyoi kaya amadi cylinder man asi rel uraba legend ni haina lungnarami masidagi ariba kaya gi photo kaya urami photo aduda cylinder man jawbagi wari kaya mayamna sanarami masida twist ama oribadi cylinder man jawi hairiba photo singatu kana gumbana Photoshop artist na Photoshop tawba photo ngak toirami marupsing 2018 da cylinder man koba movie ama announce tawki maduda mayamna movie asida 2014 da thokiba thokdok adu movie asida ulakani haina lawrami madudagi mayamna yamna samdarami madudi thokdok ado yamna laibak thiba amati yamna nungaitaba thokdok amani thokdok asida yumpham moraga movie puthokpa haibasi afaba oiroi haina saundarami movie asiki director amati producer na mayamda wafam mama sengdoraki madudi cylinder man movie asiki storyline asi wakhalna sagatpa fiction story ni movie asiga 2014 da thokiba thokdok aduga karigumba mari amata leinadi haina haiki aduga movie asiki trailer da skun chatpi nupi masa amabu urami adubu movie asigi storyline asi thokdok aduga karigumba mari amata lainati haina movie adugi director amati producer na haiki adudi movie adugi trailer adu mayamda tena haijaraki madudi nupi masa ma cylinder man na capture tawki aduga cylinder man asi yamna power leiba miyoi bagi mind bu control tawba ngamlami aduga cylinder man na miyoi amagi mind bu control tawduna miyoi aduna atopa miyoi kaya bu halan basu ngami aduga miyoi adusu mahak masa mathanta sijahanba phawba ngami masigi matungda college tamlibi nupi masa mari telar aduda ugani
nupi masa sing adu internet ta phangliba cylinder man gi wari sing adu ki maramda wari kaya sanarami maruda nupi masa amati cylinder man da yamna interest oiki nupi masa adu gi mamingna keti kawi keti na soibadagi cylinder man bu smonat tawki masidagi cylinder man na kitubu capsule tawki adudagi mangki masidagi lemhoriba nupi masa ahum aduna keti bu thirami Marudagi limhori pa nupi masa ahum adugi mind sing ado cylinder mena control tawkribadagi mukhoi masen hanaba hawrakhi masidagi nupi masa sing adugi marakta nupi masa amati hinghori pa nupi masa ado mapunsi chupa mahak mentally sick oirani marup sing aigi onati cylinder man asi fiction character amani haina lojai cylinder man asi ekhoi gi wakhalna sagatpa character amani Asengba taibangda laiti 2014 da thokhiba thodok adu aigi wainati mental disorder oibadagi thokhibani haina logjai thodok aduna maram moiraga cylinder man asi asengbani haibati langani haina khalli marupsing google da yemba matamda cylinder man gi wari kayamarum internet ta fangi wari punamak adu wakhalna sagatpa wari ngaktani aduga cylinder man asi fiction character amani Masi wari makti natre cylinder man ki maramda information khara pijabani mathakta panjakriba photos sing adu usari mayam punna yeminasi Marupsing ani suba warilomda muk lakcharagi mayam Japan gi urban legend butwai thawai wai topa hingsaba ani gi maramda wari lijarke ahan ba hingsaba adugi mamingna hasisa kusama kawi aduga ani suba hingsaba adugi mamingna jikiniki kawi ahan bada ai hasisa kusama gi matangda haijagi hasisa kusama haibasi fit nipanu wangba haibadi 8 feet muk wangba fattaba nupi amagi thawai amani yengbada hek kiba fawi hasisa kusama asi ayambadi angang sinbu harana bahoni hasisa kusamana lakbada karigumba dangdang lauba makhol amagalunena lai makhol ase hek tabadadi mayamna khanglami maruti hasisa kusama asi makhona dariba mafam arudagi irap laptana leire haibasi khanglami Hasisa kusama ki ahanba wari asi Japanese ki website amata 20 August 2008 ta ihan hana thingnaki website aduda YFTYZTRNO username oiba nupa amana hasisa kusama thingnakibagi masamaki wari ama thagalaki wari asi kayamuk chumbanu kayamuk lanbano haibadumati ai khangjadri adubu wari adudi yamnaki mayamgidamakta wari adu puduna laksari mayam adudi wari adu haujaraklagi website aduda wari liriba nupa aduna hai mayam ngasiti aingonda thokhiba akiba thodok amagi wari lijaraki thodok adu aina hasisa kusama thinakibagi thodokni thodok asi 1985 da thoki aduga thodok asida ai siningchitta hingokhi wari adudi aigi mama baba asi Japan da leirami mama baba bu luhonglaba matung aikoi ikui kuidana America da chakhi masidagi aigi anga oringagi punsidi America da lelami laik laisu America da loina tamki wari adudi 1985 da aikoi gi school da suti tharami marudagi babana mama amati aibu Japan da pupu boboki manakta purami matamadu aina sahi nipan surakpa matamni aigi pupu boboki yum ado Japan ki umarang kaina hoba umang kaya leiba khungang amadani ai ahanba waina pupu boboki yum Japan da laklami maruda aibu ubada ipu ibongna yamna harau jarami aigi mama baba ado aibu ipu boboki manakta sinaramlaga Japan ki atopa mafam kharata yengba waina chakhi maruda aingonda nungaitaba amata leiramdi maramdi
ipu iboki manakta leibado ai yamna nungairami aigi ipu iboki yum ado yamna su saurami yum adugi mapanda leikol amasu lerami leikol adugi nak yetki maikai mari makta u kaya amasu hauri nungdang wairamgi matamda ipu ibok ado yumgi manung aduda leiduna tv yenglami aduga aina leikol adugi phamnaba thaba phampham amada phamduna potharami phamna aina karigumba dangdang lauba makhol ama taki makhol ado hek tabda ngakpa amati akiba fawi makhol ado hek tabda aina lepkhatlaklaga aina nak yetta leiduna koyeng jenglami marudagi aina khanglaklami marudi makhol ado aigi nakta tapna sangsilakle haiba makhol adu aigi nakta naksilaklaba matungda aina urami marudi yamna wangbi nupi ama leikol adugi kachin waida hauba u amagi manakta leptuna aingonda munna yengduna leirami nupi ado yamna wangi amuksu hek uba maktada kiba phawakami nupi ado yamna akiba mawongda maya ado higatuna aingonda munna yengduna leirami aibu uba maktada nupi ado macindagi yamna ngakpa akiba khojal amata thulaki makhol adudi dangdang launa thuraklami nupi ado dangdang lauba makhol ado loinaraga mafam adudagi chakkhre nupi adu hek chakhibaga aina ipu iboki manakta sattuna awangba nupi ado ukhibagi wari pumba sithadana lirami karigino khangdi aigi wa ado tabada aigi ipu ibok ado yamna kibagi mawongda taroklami maruda ipu yamna kibagi mawongda aingonda hanglaklami marudi nupi ado yamna wangbra amati nupi aduna nangbu ukhabra haibasi hanglaklami ipuna hanglakpa aduta aina khumi madodi nupi ado yamna wangi amasung nupi aduna aibu ukhre haina khumki aigi wa adu tabada aigi ipu ibokto kibana loikhre madudagi ipuna ibokta haraklami madudi nang isu ase kupnas naduna layu second ama phawba nangi nanaktagi isu asi lapthok hanganu masi hairamlaga ipu ado mafam arudagi satkhre ipu iboki mawong otawaduda ai yamna ngaklami aina ibokta hanglami madudi karigino ipu ibokna pakhatpa akibagi mawong tawduna tawribasi karigino haina hanglami maduda ibokna haraklami madudi hasisa ku samana nangbu khankrabani mana nangbu puduna satnabagi damakta amukhana nangin ngakta lakani ibokna hairakpa wadu tabada aina ibokta hanglami marudi hasisa ku sama haribasi kananu aduga karigi ipu ibokna hasisa ku samabu asuk yamna kiriba karigino maruda ibokna haireklami marudi hasisa ku sama haibasi yamna apangal kanba amati yamna phattaba thawai amani amadi miyoi kayabu mana halami sahi kharagi mamang khungang asigi angang kaya masigi phatraba thawai asina hatkre madudagi buddha rishi marina thawai asibu yum amata phajinduna thamki adubu thawai asi yum adudagi nathoraklaga tholakpa mali haiki phattaba thawai asi ayambadadi angang singbu haranaba honai mahakna nangbu haranaba sungsoi sodana honaraklagani adubu kiganu isudi ipu ibok aikhoi khwai mayamna isuda karigumba phattaba thawdok amata thoktanaba honagani aboki wasindu tabada ai yamna kirami ngahak khara leiraba matung ipu adusu yumda halakle ipu aduga lunana hanubi nupi amasu lakrami hanubi nupi adugi mamingna kisan kawi ipu ga lakminaba hanubi nupi aduna aibu aigi bedroom da puraklami marudagi hanubi nupi aduna se mayam ama Japanese language ta karino khara iraga aigi kagi thongnau phaglang punamakta thelami masidagi kisanna haraklami aina sida iriba sing asi yamna asengba mantra ngaktani mantra iriba se sing asi nangi kagi thongnau punamakta thelabani maramdi hasisa kusama adu nangi ka manungta sangba lakpa ngamdanabani masidagi amaibi kesanaduna ka adugi thongnau pumbagi mathakta budhagi murti amamam thamami kesan aduna budhagi murti sing adugi mamang singda duk tharami masidagi kesan aduna abokta apikpa patra marida thum hatuna puru hairami
Masdagi kesana thum jaupa apipa patra maridu aigi kagi suthek marida thanami. Masidagi abokna baltin ani kada poraktuna thanami. Baltin amati ising hangi aduga baltin amati ising pik thana yawi. Maduda ipuna hairi marudi baltin da yauriba ising ngasi nangna toilet tawbada sijinnanabani amati nang mai tabada sijinnanabani. Mayam si ubada ai chamamnarami. Aidi tasengna wakhal phumbangnaribani. Tarbi mayam se karino haiduna khalli. Marudagi kisanna aibu gyan tahalami. Yengon pamasa nangdi tawriba mayam se chamamnaba hainadaba pharumgani. Adubu aikhoina tawriba pumbase nangi yaifanaba ngaktani. Hasisaku samana nangbu tasengna khankrabani. Adubu ngasigi numitki numidang asida nangbu thawai aldagi angamba upai tawduna nangbu lapna thamba tabani. Masidagidi nangi nanakta leiramba khudong thiba pumba kokhragani aduga masimadi kauganu oiningba oijasanu nang kadagi mapan thokpa yade ko nangi ipu ibo amati ataina hayengi ayuk yaudriba phawbadi nangbu kauba kanamatana laoi karigumba nangi ipu ki makhol tarabasu nang hayeng ayuk yaudriba phawbadi ka asidagi mapan thokpa yade ko masidagi kisana si amata karigumba khara iraga piraklami aduga hairaklami aina iraga piriba si asi ngasi ahing chuppa ama nasaga sagon aduna thamgadabani oiningba ojasanu si asi nanatagi sungtha thadana nasaga adum loinaraga lehelluko aikhoi pumba nangbu hayeng ayuk pung tarukta nangga thinagani masidagi ibokna yamna thuna aigi sananaba thanganaba simbiduna aingonda pirami aduga ipuna haireklami marudi oiningbo ojasanu kesanna hariba sing asi nangna sodana inbanaba honagadabani nang warabasu wana khangduna ngasi ahing sima ka asidagi mapan thokanu aduga hayeng ayuktagidi karigumba amata tawraroi oiningbo ojasanu nang ka asidagi mapan thokpa yade ko aduga amana aikhoi mayamna chakhraba matung nang kagi thongase manungdagi lok tawselu aikhoi pumba hayeng ayuki pung tarukta nangga thingnagani wa asi haramlaga ipu ibo amati kesan ado aigi kadagi mapan thokri arudagi asum haukibana numidang yoksilakli ai yamna pakhatpoi kiboi tawduna leirami aina khalami madudi tasengna aibu hasisaku samana aibu hatlagadra haina khalaklami wakhal mayam sing asi khanduna phamungda potharami pothana ahingi pung 13 taraklami ahingi matam ado yawraba phawbada karigumba hainadaba akiba amata phawramdi maruda aina khalaklami marudi aigi ipu ibogasi arembada pakhatle kire haina khalami aduga posak asi yamna kiningai amasu oide haina khalami wakhal mayam sing asi khanna karamba kanda ai tumkhibano khanghaudri ahingi pung ama tarakpa atwaita tak laupa makhol ama tabadagi aihak mikap thulaki mikap hek thulakpaga aina khanglaklami marudi aigi kage thuna waduda thungna wado hangdoke tawbagum makut thinjillakpado madu urubadagi ai kibana sor maning mamang samadri masidagi ai kina tuminna phamungda adum hittuna leire tak lauba makholada leptana kummu laklammaga adudagi tuminna amuk laikhrei adudagi aigi kagi thongado mapandagi kanano amana thilakpagi makhonda tok tori makol ado tabada ai kibana lori madudagi aigi ipugi khonja tari isu nang kamanungda phajana leiriba natro karigumba problem amata leitaba natra karigumba leirabati thong se hango ipu nangina nakta leiduna nangbu sinabige karigi isuna kiriba kibagi mathau tade ipugi wa ado tabada ai yamna harawrami masidagi aina yamna yangna kagi thong adugi manakta sensilaklami aina thong hangdoke hek tawbaga thonggi manakta thamliba thum jawba patrasing aduda aina asum yengsilubada patrasing aduda yauriba thumsing ado musik musallamlami madu urubadagi thong hangdoke tawrambado thong hangdokhiri thong arudagi lapna senthorai marudagi ipuna aibu amuk kauduna hairi kedeuragi isu
nangna thong hangdoktrabadi thong ase amukta hango ai ka manungda changlakke hairaklami maruda aina khanglaklami madudi aibu kauriba si aigi ipu natte haibasi khanglaklami madudagi minute khara muk tumina amuk laikre aigi kagi mapandagi aina takhiba makhon dang lauba makhon ado amukka hana tarai makhon ado tabada ai yamna kirami marudagi aigi kagi thong thunaudagi tak tok launa thilaklami makhon ado asum hawlaklami masidagi aigi nakong ani ado aina kanne mensinjarami asumna tawrabasu akiba thungnau thinbagi makhon adodi adumak tarami masidagi ai kiba pakhatpa heman khibana ai kapki madudagi aina amuk khanlaklami madudi ai ngasidi susoi sodana siragani arudagi kapna karamba kanda tumkhibano khanghaudri marudagi mathangi nongalakpada ai mikap thulaklami maruda aina pung yengbada ayuki pung taruk taduna leiramli marudagi aina kina aigi kagi thongado hangdokli aina thong hek hangdokpaga aigi kagi mapanda ipu ibok baba mama amati kesan mukhoi pumba aibu ngaiduna leirami karu tagi mapan hek tholakpaga aina mamagi manakta chinsilli maruda mamana aibu sena konbi maruda puna mamada yenglaga haraklami marudi khudong thiba si haujiksu loidri makhoi pumba mafam mase thadoktuna yamna thunamak chattaba yararoi masidagi aigi ipuna ima baba aibu ben asoiba amada airport tamna thilami ben ado aigi ipuna thorami ben adugi mayaidana baba mama ai amati kesando tonglami aidi baba amati mama anigi marakta phamlami arudagi amaibi kesanna engonda haireklami marudi oiningbo ojasanu nang mit pangthokpa suya yadeko nang mit aduma uchingadabani aduga karigumba nangbu kawklabasu khumba yadeko masidagi ben ado yamna yangna thauduna aikhoi pumba airport tamna laklami ben ado khara thauraba matungda akiba makhol dang laubado amuk taraklami makhol ado tabada aina tapna mit pangthoraktuna ben adudagi mapada yengthoklami maduda aina urami madudi yamna wangba masa parap tawpa yengbada yamna hainataba nupi ama bengi speed aduga sab manaba mawongda senduna leirami akiba nupi ado urubadagi ai khangbadagi laukhatlami maruda amaibi kesan aduna aingonda yamna saurami maduda kesanna aingonda haireklami aina nangonda namit anitu pangtana namit usilaga layu haidabra karigino nangna aina haiba wasingsi injiba karigino haiduna yamna saurami marudagi bengi thong thunaw ado kanagumba amagi makut thindilakpagi makon leptana tharami madudagi kesanna launa laison khara solami kesanna laison solaba matung ngehak lairaga tumina laikhrei makon amata takhidri masidagi pung kharagi matung ekoi airport jauraba matamda ipuna aingonda yenglaga haireklami marudi isu nang sidagidi ekhoigi inakta amukhanna lakpa yararoi maramdi hasisa kusamasi mahangna amuktang khankraba mi ado sungkau kaudi aduna nang mafam masida lakpa yararoi kariguma nangna mafam masida leiba taragadi nangi kutong thiningai soidana oiragani masidagi baba mama aikoi ahum flight mathakta kakatuna flight manungda phamduna leiri masidagi ai america da lae thodok asa thokraba matungdagidi ai ipu khoigi manakta amuk phauba chaludrei aduga baba mamadi ipu ibokto yengsinba oina marakta makhoige manakta chatli aigi ipuna aibu tamthiraba thawai amadagi kanbiki natrabadi ai ngasi phauba hinglamgani haibasi ai thajaba ngamdi wari asi matang asida loisinjari mayam hasisa kusamagi asengba photo di nasadi adubu asumna tawi haibadu uchari mayam atopa japanese ki urban legend jikiniki gi wari amagasu lijarki ahan bata jikiniki haibasi karino haibata information pijagi jikiniki haibasi stenic oiba jiba amani aduga jikiniki da shakti kayamurum ama yauri
Jiki asi asiba miyoibaki haksang singbu sarami. Japan ki culture da hairi madudi atopa miyoi singbu wahan laga nungaiba misak ato hayeng siraga jiki oli haibasini. Jiki ki magi mogong moto wasi gaul hariba stainik jiba asiga haipet manarap tawi. Adudi jiki ki detail pijarabanina adudi wari romda amuk lakjaragi. Thodok asi yamna kuirabagi wari ni. Noma Japan da Musoko Koshi Koba Buddha Rishi ama Japan ki Monokagama Koba mafam ama lalaga chatlami Minika Goma mafam asi uwa marang kaina hauba da natana jungle gi mafam amasu oiri Minokagama gi jungle gi lambi amata satlingai Musako Koshi ado lambi lamagnari matamada nimito taraklami phana kuina leibi yaba mafam ama jungle manungda ngahak kothi thirba matungda Jopti ki yum ama urami mayam jopti haibasi kareno hajaraki jopti haibasi apikpa yum amani madudi woodka mental ga anina punna saba yum amani jopti gi yum adusu buddha rishi amagi yum ama oirami musona buddha rishi aduda hairaklami madudi aihak lambi lamagnari aduga numisu tari adobna aibu sanbiduna ngasi ahing simadi Jobdi yum asida laibagi ayaba pibiyu musona haijariba adura atupa buddha rishi aduna hairi ngakpigani adombo aigi yum asida laibagi ayaba piba ngamlaroi aigi yum asidadi aina kanamata ahing lekhandi leisu leihandi adombo aina mafam masiga naknana leiba khungang ama yaugadaba labi taksagi mafam aduda adomna ahing asima leibagi khudong chaba phangani Masi hayam laga Buddha Rishina musobu kungang ato yawonaba lambi talaklami. Masidagi muso ato kungang ato tamna laklami. Musona kungang ato yoraba matamda mahangna kanglami madudi kungang ato talayba misek ama sirami. Masidagi kungang ato gi miyamna asiba haksang ato yum amada thamaga kungang ato gi miyoi pumba ama phawba sithatana atopa kungang amada chatlami. Madu ubada Musona kungang adugi miyamda hanglami marudi miyam pumba asiba haksang asibu mathau mangam pangthoknanaba karigi tawjibano yum amada thanamlaga chaliba karigino haina hanglami maruda kungang adugi miyam maduna musoda hairaklami marudi aikhoina asumna tawdrabadi kungang pumba sap sodina phanglagani masidagi kungang asa ising nungsit chang nararoi kungang asida layeng bangamdaba laina mayam ama Thoroklani adudagi kungang asa leiba ngamlaroi madu punamak manglagani kungang adugi miyamgi wadu tabada musona asumna khanglaklami adudi awaba taraba kungang asigi miyamgi mateng pangpa pamlami masidagi musona kungang adugi miyamda hairaklami madudi adu oiragadi miyam pumba atopa kungang amada chapiro aidi asiba haksang asigi manakta ngasi ahing chupa ama leiragani Masidagi mayamna miso ato asiba haksang adugi manakta mathanta thamlamlaga atopa kungang amada satkhri masidagi muso ato meditation tawduna asiba haksang adugi manakta leirami adudagi ahingi pung ama tarakpa atwaita misona leiriba adugi nakyetta karigumba ama lengbadawna tawri marudagi ngehak leiraga hingchabadawna tawba jiba ama sungthuraklami madu urubadagi muso ato Kiman kibana masi ama phawba lengba ngamdri adudagi hingchabadawna tawba jiba ato asiba haksang ato saba horoklami tawriba pumba ato musona mamit magna urami adudagi asiba haksang ato saramlaga hingchaba ato mangkhri masidagi nongalami adudagi kungangi miyam sing adusu kungang aduda halaklami marudagi musona hingchaba amana asiba haksang ato sakhibagi Thodok pumba kungang adugi miyam singda tamlami maruda kungangi miyam sing aduna musoda hairaklami madu pumba aikhoi hana khangle haida hairaklami masidagi lekai miyamna asiba haksang adubu yum amada thamlaga atopa kungang amada chatlibani maramdi hingchaba aduna asiba haksang adubu sarga atopa miyoi singda khudong thiba thokdanaba chatkadalibani kungang adugi miyam sing adugi wadu tabada muso ado yamna ngaglami masidagi muso ato
ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯆꯠꯀꯗꯕ ꯄꯟꯊꯨꯡꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯒꯤ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕꯨꯙ ꯔꯤꯁꯤ ꯑꯗꯨ ꯃꯨꯁꯣ ꯑꯗꯨ ꯎꯕꯗ ꯃꯨꯁꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯨꯁꯣꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯉꯔꯥꯡ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯈꯤꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ngarang ahinda adumna yinghaitraba hek yengbada tugchaningai oiraraba thaudok thaurom kayamarum ama ujahankhrai masigidamak adomna aibu ngakpiyu aduda musona buddha risi aduda haireklami madudi matau karamna nangna ngarang ahing aingonda thokhiba thaudok ado matau karamna khanglibano haina hanglaklami maduda buddha risi aduna hairi ngarang adomna thingnakhiba asiba haksang chaba hingchaba ado ai isamakni maruda muso ado yamna ngaklami maruda buddha risi aduna musoda haireklami madudi matam amada ai buddha risi oirami matamgi matung ina aihaki pung wakhalda isatagi kitang khanna amati napal laklami masidagi siraba matung jikininki onba tarami jikininki olaga asiba haksang kaya kaya chaba tarami ai sap asidagi kokpa pabi masidagi musokoko sina dharamagi oiba ritual kaya pangthoktuna buddha risi adubu jikininki gi saptagi koktoklami mayamda musokoko sigi maming asi aina muso hatuna samjanjabani mayamna masida kok ngaubidanaba haijari wari asi matang asida lojari wari asi kayamuk yamna sumge haibadumadi khangjari mayam japan gi urban legend jinkininki ki photo ni yengminasi mayamda video amamuk puduna lakchari video asida akiba khonjal ama lawbagi makhol tari david politics kaupa amagi new documentary da hunter 11 makhibaki matangta documentary namami maruda with ki sound record tawkhibagi video asi documentary asida hapami video asida yawriba makhol asa yamna disturbing oi makhol asa miyoi kharana taki 2017 da with ki khonjal ama camera da record tawki matam aduda video asi internet ta spooksy oiba video mayam singi manungda chalami video asida tariba with ki khonjal asi yamna creepy oiba yamna justice oina kapagi mawongda amasung amuksu sagi makhol manba sini video asida yawriba khonjal asi tasinamak karino haibadudi khangba ngamdri video asi December 16 2017 da YouTube ta upload tawraki video asida yawribasi unna kupa jaga amada u kaya amasu hauri maduda karigumba amana tengthabagi khonjal gumba sa amagi akiba khonjal gumbani which akiba khonjal asi British Columbia Canada gi mafam amata ayuk adwaida record tawkhibani adupu forest duda karigumba sa amata leibagi khudam changdam amata uba phangde yamna disturbing oiba khonjalde adumak tari akhang ahi kayamarum amana theorist torami adudi mokhoi asi bigfoot widingo skinwalker ki khonjalga manarap tawi haina haiki adubu tasengnamak tariba khonjal ato karino haibadumadi explain tawpa ngamkhidi akhang ahi kayamna video ato yinglaga analyze tawi adubu tasengnamak tariba khonjal ato karamba jibagino haibadumadi kanamatana haiba ngamkhidi aduga karino haiba dusu khangba ngamdri makhol asiga manara tawpa khonjal kaya Canada gi Ontario na jingba mafam kaya da taba phanglami mayam video adu yengminasi What the f? Everyone else is hearing it.